Yam kin na yoli na poseng siya. Nasi kiri yoli ni dah. Oh. Posin na ba niya na? Posin na bro. Ay lay. Online Manipuri YouTube channel se buing biri mayam pumna po amuk hanna taram noksari isel sina yamna phajana keragai insang yol hawi khoirambal kaithenda luhongba chatlu bani phi hongba nangdre hai time is money haibaduni hingnabagi sel tanbagi lanphamda yamna thagtningaini isena sibu online Manipuri YouTube channel gi maikai degi ikai khumna uchari aduga mathangi update asina congratulations oja and tiken singna sangit natak academy award phanglakpada haingai leitana harauba amadi nungaiba phungtuk sari amadi ojagi tungi punsi dasu mayamgi seba matol lomna tawba ngamba punsi nungsangba oirasunu haina taibung sembiba mapugi mafamda thoni jari aduga mathangi update asina Gujarat ki election da duty chatpada nongmaina panbadagi laikan na rakhiba surjit laikhidre yamna thamoi sokningai oiba thodok amada Gujarat ki assembly mikal gi duty chatmina khiba jawan amana nongmaina kapadagi soktuna laikan na rakhiba thobal athokpamdagi ahum suba IRB rifleman gi jawan laima pokpam surjit chahi kuntraga taret apokpa M iboyai mangasi ayuk laikan nabangam dana laikhidre laibak thiba thodok asi haukiba November 13 ki numidang wairam pung 3 makhai rom tabada Gujarat ki Porbadanda laiba mikal gi duty sabina kiba jawal amana nongmaina kapadagi ani sikhiba aduga ani na sokhan kibagi thodok ta sokpadagi El Surjit laikan adunal lakhibani yumda potha hannaba hairakpadagi Guwahati gi GNRC hospital dagi ngarang numidang pung 9 ga makhai da lomda puthorakpagi lambi da ngasi ayuk pung 5 tabada laikidabani hairi ngasi SP Thawal Jugesh Chandra Hobijamna IPS ahum suba IRB CL all asana yawba laikhidraba El Surjit ki mafamda laisu katuna ikai khumnaba utpaga loinana atiada nongmai kapkhatuna gan seluchu piki aduga mathangi update asina Narengbam Samarjit mapanda laying chathanaba interim bail lagi court na absolute bail pikre hairi video sing bibagi damakta mayam pumna makpu amuka hanna thagatpa phongdok sari anoba update ki damakta nuksibidun channel subscribe to biramu. Thank you so much.